Lengak pairam baluchingba am oiramlubsu IDP sing budungsiba sarbasu ngasi phawbada lamdam asida punba IDP masing kaya lanjinna dun relief camp da leiri haiba khanglamdaba asi lebak thibani haina Lok Sabha gi member Dr. Angomsa Bimola Kuijamna phungdokre masigi mathakta lengak leiringai matamda IDP sing da lupa lakh amagi senfam pigani haina lauthoklamlabasu thabukto onthoklamdre IDP khar da lupa lising kunga manga khak yelambana tana phangpham thokpa sing phangbidre amadi lupa lising kun manga asi phawba phangdaba IDP kaya marum leiri Imphal gi kaisam thongda leiba MP gi yumda paumi sing unabada mahakna makhata na hai state asida thokleba sahi ani helaba irang asi matam adugi chief minister oibatana tana home minister ya soba thawai su puramba nongthongbam birena masagi power mafam sana sijina kidaba amadi mahaki lenga ki failure na maram oiduna lamdam asigi kangkhong saihenbani lan asida maram oiduna relief camp da leiriba IDP singi masing phawbu khanglamdaba sin IDP singi damakta khanba amadi wariba haibagi ohang yamna chauna lagli state amagi lusingba mapi mapaw ama oina mahak masagi mathung ningthina pangthoktabana maram oiduna ngasi lamdam asida yum kaya ut onkhre thawai kaya thakre masitana tana mioi lising kaya amana lanjina duna IDP haiba ming thol phangduna relief camp sing da sangjapam loduna leiri hairibu wafam sing asi hanagi chief minister N Birenna kauthokpa sumloi karigumbu kauthokkiba labasu puari na saki oiduna lehuragani hairi masitana tana miyam gi lusingba am oina iramdam asigi life and property ngaksen bagi mahut mahakna kankhatno India lengak na tawningbata tawhanbani haibasi tawthorakpa thabuk ngangthorakpa wangang na taksare war on drug ki khongjing sing silabasu lamdam asida fakhriba drug lord kaya lengak kanaknaba mioi tana thadokhinaba hairakibagi khudong changdamsu kayasu leiri lamdam asigi senior political leader am oina miyam tinwa wafam da hairakliba wafam sing aduna lamdam asigi politics asi sangta narabani haina phungdoki matamadugi lengakna state asibu ngakpa ngamkidraba misam miyam tholaktuna ngamkhibani haibu wafam kauthokpa sumloi karigumba lengak aduna lamdam asibu mafam phana ngaklamlabadi misam miyam khulai pairam loi haikibaga loina haukhibana haukhrabasu political party khenaba thamdana amadi magi haibu wakhalon thadoknaduni invitation da lakhidrabasu miyam khangna amuktang phaminaduna state asigi issue singi maramda khanaminasi haina su phungdoki Lusing basing namuk naringai da Manipuri yauna North East ki state chingi me Bangladesh ki interim government ki chief Muhammad Yunus Khan Pakistani general Sahir Shamsad Mirza da khudol tamthakre agency ki report asi ki matung ina numinini ki mang da Bangladesh ta lakiba Pakistan ki general Sahir Shamsad Mirza ga aroi unaki ba numita Muhammad Yunus Khan na art of triumph haina mingthon ba lyric ama khudol tawkibani lyric asi cover page ta Manipuri yauna North East state ching Konsinba mepu yamna mayek sengna yawu thengnarakpudi hauzik social media da bahiran oirakre panbiya wadi thakar gi mamangdasu Bangladesh ta leiba Muslim extremist group kharna greater Bangladesh ki mepu thorakibada North East ki state sing su yaukibani asigu mufiyam asida handak amuk na honana Bangladesh ki interim government ki chief Muhammad Yunus Khan Pakistani general amada piba lyric ki khudol amada Manipuri yauna North East state pugnum ki megyorum ba asi asabu wahang amu eragli expert sing na phungdor pagi matung inna Bangladesh ki interim government ki chief Muhammad Yunus Khan India bu maset kaya thokna thugaina bu hotna raklabra haibagi singnaba leire hairi ningsing baya badi kumjali singam samapan humdraga mathoi gi matamda Pakistan amadi Bangladesh ani thokibagi matung handak lebak ani gi marakta hanbu oina yamna apaba mari thamnarakpaga loina India gi mayokta akhanaba lalung kaya yatpa horakhibani Bangladesh ta numiknini gi mamangda thungkiba general Sahir Shamsad Mirzan India gi yamna maru oiriba North East state singi leibak asigi mafam ataiga samnariba amata ngairaba kangphal lambi Siliguri corridor sikan nek haina sukhangnaba asi susatuni yengsingani haina phongdokkiba wafam aduna India gi lusingba singda asoba koksikpagi thabuk ama ohelakiba su leikrabani Bangladesh ki interim government gi chief Muhammad Yunus Khan da sahi asigi haukiba April thada saina da satkiba khungchat amadasu India gi manung channa leiriba North East state singda Bangladesh amadi China anina pullaga sasan tawba yai haiba phaw phongdokkiba leikrabani matam khargi mamangda India amadi Bangladesh ani gi marakta yamna pham mari leinaramkhibani adu Bangladesh ta Sheikh Hasina gi lengak leikhibadagi Muhammad Yunus Khan amadi lebaga sida leiriba Muslim extremist singa punna Pakistan gi lusingba singa India gi mayokta phongna lautuna ba horakhibani sahi sigi haukiba methada Bangladesh ke hanagi major general in retire Fazlur Rahman na Bangladesh amati China leibak anina pullaga India gi North East state singda occupied tawba yai haina su yamna thawna fana phongdokkiba leikrabani oiragliba film sing asida Bangladesh ki Muslim extremist group ama oiriba Nahidul Islam gi maikei degi su greater Bangladesh ki mangliba Manglanda sagalakpa mepta North East ki state sing khaktana tana West Bengal Bihar pawba yahunduna puthorakiba leikrabani political analysis sing sina phungdorakpagi matung inna Bangladesh na sanragliba thawung asi China amadi Pakistan ga bulaga India maikei mari maktagi question duni India gi 2047 pawbagi manung the developed country ama oinabagi mangliba manglan asi thugaina bu honarakpani haire
None district ki manung chana leiba lengjang thangkan village da lublak pulakpagi tawfam thokpa thawdang pangthokpa thingbu pibiganu longjam thangkan khunja thaimai na phongdokre ngasi Manipur Press Club ta pangthok pawgi mifam amada thaimai na makata na hai longjang thangkan village asida thangkan phurup na hek khundarakpa matamdek ipai pugi haktik hauna luplak haina khulgi ningthau ama haptana khul asigi lusingbu oiduna lagli adubu kumja 2019 dagi longjang thangkan village ki luplak asi leipanlung thaimaina puduna lakpani mahakna luplak purakpagi khul asigi sadabi oina yelhing thaba leisa pakhang jagoi sabna singba tongan ba khulgi thorom kaya kumja 2019 dagi kumja 2024 paw tawduna lagli khul asigi sadabi oina luplak na kunja singbu chak pisana ba sahi asigi haukiba September 9 da singyan ba satpada khul asigi khunja khana athingba pirakki mastana tana thasi kunda lau yaibadasu thinglakhibadagi thokhaningdaba thodok sing thoki amadi khunja khargi yum awmang ata thoki loinana yum ki pochai garina singba kaya toi thoki haiba thawung sing asina khul asigi leijariba customary law da masak thianbaga loinana lublak amagi thodangbu thugaibani haina lawi khulgi lairam tilamgi thoramda ayat pidana balumlak ki thokpa mathau to honbidana khunja singbu nungsi chana leiminana hotnasi haiba wafam phongdoki custom gi oiba thabuk thoramsa thaba yaroi haina tawhande customary gi matung inna khunja sing saklen pijaba yupan thaba yen korau tamba harau kumai tawba haiba sitangai bedraba thabuk thoram ngaktani masi pangthok trabadi iswar gi oiba wel lakani haina customary di yauri amadi khunja singna thajanari customary ritual gi thabuk thoram asdaga nagum mi amadi khul asada leiriba sagai singna ayat pabibiganu haina makha thana phongdorli Pakistan amati Afghanistan ki border area da amuk hana lan kan khalak tuna Pakistan ki army manga amati lal hoba kunga manga sikre Pakistan army amati Afghanistan ki border area da amuk hana lan kan khalak tuna Pakistan ki army manga amati lal hoba kunga manga sikre report asigi matung ina border area da Pakistan ki army amati Afghanistan ki Taliban singi lal hoba singa songna ki lan adu Turkey ki konung Istanbul da Taliban amati Pakistan ki lan loisinaba ki matang di yamna kan wari sanari ki manung tani Pakistan ki lan mising na phongdorok pagi matung ina Taliban ki lal hoba sing atuna October kun Gamanga amadi kunga taruk ki lon naba hingda Pakistan ki border manungda lansin naba honarak padagi nakal ani ki marak ta khuchaw thokna padagi lanchaw adu thoki bani hari Taliban gi lal huba sing na satharki ba thawung adu maram oiraga Taliban government na thamlakli bu wafam sing aduga tayo narak pa maram na sobo wahang kaya lakpaga loina na Afghanistan ki Taliban government thajaningai oidre mapung oina hojik Pakistan da lantarakli ba asi Afghanistan ki laimai digi lantarak pani haina Pakistan ki lan mi sing na phongdorokli adu bu Pakistan ki lan mi sing na phongdorokli bu wafam asigi matang da Afghanistan ki Taliban government ki maikai degi hojik phawbugi manung da wafam amata phongdorok palaitri pamising na hangbo wangi pawkhum amata piram da Taliban government ki spokesperson na suna gi Pakistan ki manung da thokli bu wathok makoi masen gi manung da dumang loisin bana asumba khongthang oigani haina di phongdoklom ki hairi ningsing bayabati Pakistan ki defense minister Khwaja Asif na thangji dumita Taliban na ing tappa pamlagadi lan loisin nabagi warida ya jagadabani natrabadi open war natana atopa lampi amata laite haina su Taliban da ki akhang piki ba laikhrabani Gaza da Pakistan Indonesia amadi Azerbaijan ki lanmi singna deploy tawduna miyam ngak selhan gadawri Gaza da Pakistan Indonesia amadi Azerbaijan ki lanmi singna deploy tawduna miyam ngak selhan gadawri haina phongdorli report asigi matung ina Gaza da hojik leiriba Hamas lal hoba singna ceasefire yanakiba wafam khulai thadokpa haibadu ngasi fawa thadokna leiba maramna Gaza gi misam miyam ngak sendana yaraktaba amadi thokliba internet gi oibu wathok sing nem thanaba amadi police management tawnaba atopa leibak singi lanmi sing Gaza da thagadawri Gaza da muslim leibak hungi thagadawri lanmi singi manungda Pakistan lanmi na khwaidigi masing yamna thaba haibadu oigadawri loirena Pakistan Indonesia amadi Azerbaijan gi lanmi sing Gaza da thagadawri ba asi International Security Force ki mingda thagadawri bani lanmi sing asina Gaza gi border area da lone ya da mongda khulai puthok pusin tawbugi thabuk sing lefan nabagi thabuk su paikhet kani hairi nakal amorom da Hamas na hojik phawu khulai thadokna leiriba asina Israel na khamthing na saukre hairi US amadi Russia gi langda Turkey thukre Turkey gi President Khalifa Erdogan na US amadi Russia gi langda thubadagi mahaki plan pumnama kaikhiba yabagi akiba lakre hairi panba yabadi 2017 da Turkey ne air defense system S400 leinaba agreement tawnakibani aduba Turkey ne US tagi fighter jet F35 leinaba honarpadagi plan animak mai pakpa ngamkhidabani maram aduna defense ki lamda mangjin thana satpa pamliba Erdogan gi manglan kairakhibani hairi sahi kaya gi mamang tagi Taliban laingak na Pakistan gi
डीजल थाव लेनब लाखिबा अदु थादोकलमलबगा ईरानदगी डीजल थाव पुरकपा उबदगी पाकिस्तान की लुसिंगबसिंग खोइरांग खोइसावनखरे पनबा याबदि हंदक लेबाक अनी मरकता थोखिबा लान अदुना मरम ओइरगा पाकिस्तान तालिबान लेंगाकता मखोइना पीदुना लेरकपा थाव पीनिंगदबगी मौंग उलकपदगी तालिबान ईरानदगी थाव तराम अतमलना लेबा हौरखिबनी हाइरि।